Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipuri yumbu oiduna G20 gi business 20 mifam gi ngasi nini chanba numita mifam asa saruk yariba delegate singna mafam kyada satuna yengsinkre Mukhyamantri na hai lagiba mihir kangbu asida lamdam asigi mahoksadagi nungsi chanana tongan ba jati sing kanglup sing khunda minariba haibadu uthokpa ngamle Nagaland amasung Meghalaya Vidhan Sabha Mikhalga Mari Lenana Rajniti Dol Singhi Star Campaigner Singna Voter Singhi Pungning Chingsemnaba Ngamjabi Thaduna Honari Donor Mantri G Kishan Reddy na Myanmar Santi Hanjinduna Chakot Thaurangi Project kya paikatuna ngamkhai paringda leiriba miyoi sing kanaba phanganaba hotnarasi hairi amasung GST Council gi mifamna Rajya Singhi pandun leiriba GST compensation pithoknaba warep laure Manipuri yumbu oiduna G20 gi business 20 B20 mifam gi ngasi nini chanba numita mifam asa saruk yariba delegate singna Imphal East ki marging de leba marging polo complex ta sakki mafam aduda marging polo amasung thangjing polo na sanaba sagol kangje gi exhibition amasung arambai humba yenki Khongsar aduda Mukhyamantri Nongthomam Biren Singh Power Mantri Thongam Biswaja Singh Works Mantri Gobindas Konthokjamna Singh ba saruk yaki Thoramduga Mari Lenana social media thagapa warol amada Mukhyamantri Nongthomam Biren hai ibudo marging polo complex sariba mitam masi lupa koti nifu changna paikat pani masina Manipur gi ina kullaba cultural heritage ki chapchaba kudam adu uthokpada natana lam koiba lakpa singi pungning chingchinpham mafam amasu oiri Mafam asida G20 gi mihut singidama polo exhibition amasung arambai hunba utpa asi chokthok chaningai ni Mukhyamantri hai G20 gi delegate singna polo masana amasung arambai langba uba asina polo gi haurakpam oriba lamdam asibu mitopna landarappa matamda aikoi gi ipa ipu singna karamna ngakthok chanaba hotnarambage haibadu malemda khanghanba ngamle गृह मंत्री जी रिसेंटली जो आप आए थे मणिपुर में ये अपने पुराने एंशियंट जो पोलो स्टेचू जो इसको इनोग्रेट करने के लिए आपने स्टेचू को देखते बोला था आपने कि बीरेन यहाँ पे G20 लेके आना है सर आपके आदेश के मुताबिक अभी G20 का पूरा फॉरेन डेलीगेट 50 और लोग मिलके 115 का डेलीगेशन यहाँ आया है यहाँ में एंजॉय किया है वो देखने के बाद में इतना अप्रिशिएट किया सर तो इसलिए आपने जो अब मेरे को जो गाइड किया है यहाँ पे G20 को ले आने के लिए और इसको एक्सपोज करने के लिए इसके लिए सर बार आपको बहुत बहुत धन्यवाद करता हूँ सर G20 gi mute kangbu asina tungda Bishnupur jila gi Loktak Pata satuna pat asi yenki mute kangbu asina Moirangi INA headquarters amasung Shanghai Ethnic Park ta satuna mapam adura pangthokliba kala sanskriti amadi exhibition sing yenki Mukhyamantri Nongthomam Biren Singju delegate sing aduga loinana mapam adura pangthokpa thoram singda saruk yaki Mukhyamantri hai lagiba mihut kangbu aduda lamdam asigi mahoksadagi nungsi chanana tongan ba jati sing kanglup sing khunda minari haibadu uthokpa ngamle Tongan balon chatnabi kala sanskriti mayam ama punna leiba lamdam ama ubada makhoina nungaiba phongdoki Mukhyamantri hai mapalaiba kharagi mute singna Manipur sel thadaningbagi apamba phongdorakle This kind of experience is the first of its kind in the entire India wherever they went where all together 34-35 tribes together dancing and enjoying with their traditional attires, dress and customary food items, everything. So I'm very hopeful that many people have expressed willingness to invest here in the state, and particularly from America and Argentina, Peru, and some from even the neighboring country, Bangladesh. And I'm very hopeful that after this G20, definitely in the investment sector, industrial sector, the census will come up. G20 gi mute kangbu singna Bishnupur jila da satuna tongan mafam sing yengkiba adugi matangda aikhogi Bishnupur paumi gi paudam ama
G20 summit ka mari lainana Rajasida B20 gi saruk yaba lakpa delegate sina ngasi Manipur gi tourist sport sing yang sinkhre malem gi lepak pulumdoi degi lakpa delegate singna ngasi ayuk angan bada haingang singda leiba ibudo margin complex yengki mafam dulu sagol kangje amadi arambai su utki tungda Bisnupur jila gi loktak ayani gi headquarter amadi sangai ethnic park na mirei bak tegi lakpa delegate singbu puning sing sibang ngamkhre maduda Australian delegate amada asumna hai. The country has undoubtedly transformed under his leadership, and the world is coming to be part of what India is growing into. And this is incredibly special to see states such as Manipur really being pushed to the front of the conversation as well, and the opportunities that will flow from it are just enormous. Akanaba motor boat ta hairiba delegate sing kohen ki tungda ethnic park ta Rajasthana leiba jati khudingi nat ki fijet ke loina na jagoi isei su utki maduda apetba phongdok laba Russian nupi amana asumna hai. This is the first time for me in the northeast of India, and I'm enjoying so much from the moment when the plane landed here in Manipur. That's a great initiative that we are here starting to explore new regions and new possibilities for investments, and now our Russian companies also will be aware of such great opportunities. Tungda Rhythm of Manipur amadi music fusion kaya utuna delegate sing adu punging sing sinki Akashbani paugi damak moirangdagi gin gangte zogen toksong ko loina na RK Manipur sana. भारत G20 की प्रेसिडेंसी पाइबदगी लेबाक असिगी तोंगान तोंगान मफमसिंगदा मिफम कया पांगथोक्तुना लागली मसिगी सरुक अम ओइना मणिपुरना युम्बु ओइदना B20 की मिफम नुमित उमनी चुपना लमदम असिदा पांगथोक्ली ngarang G20 की मिहुत कांगबुसिंग असिना इम्फाल थुंगलबा मतुंगदा पैलेस कंपाउंड लेबा सिटी कन्वेंशन सेंटर दा बिजनेस समिट पांगथोकी ngasi nini chanba numita राज्य सिगी मफम कयादा कोइना चतुना येंकी हयेंग अयु ऐतिहासिक ओरबा नुपी ngaktana phamba khwaraman ima kaithel चतुना येंगनी tungda mute kangbusing asi Delhi gi damak Imphal thadokigani Akashbani Imphal gi ipau kangbuna puthokpa akhanaba thoram chakpa koktruk khulgi wari kauba thoram ama hayeng ayuk pung 3:90 da kangla amasung changai channel animakta sandokani thoram asi YouTube channel Air Imphal su taba phangbigani Satkriba kangbu adubu punna khundamina si haiduna leimaram kangbuna kaubada tadabadagi Kau toki haibadagi, kau tok haina kangnaki. Haujikna kontok khara thaitaraklaga, kau truk haina kangnaki haina, sakpa khoira puyada yauri. Akoina lachariba, lai asi, kau bru, kau no, loyarakpa, nungtel laima, mari asini. Masigi, mapamda, lai harau bahawu numita, akoi isingdagi ikauru matungda, sairen, sapa chanba haidana, lai harau pamgi, lai chang, lai gi sumangda, Ok lava amuba ama yen angangbi amom ama manakta yu tumba ani ama kili Imphal gi langjing achobada leba all as home linka kibagi manga suba mapok kumon ngasi langjing achobada leba home asida pangthokre thorumdra saruk yaraduna hanagi lok sabha gi MP Dr Thoksom mainan hai home de leire haiduna lamdam sigi ahal oirbi ima singna pungning sonthabigenu masibu punsigi khongsat amani haina khanduna pungning wakal chokthokpinaba mahangna appeal tawki tabiriba pawasi Akashbani Imphal digini Nagaland Chief Electoral Officer V. Saksang Sekharna Raija du da Mikhal Sem Sariba adu da apenba phongdokpaga loinana Mikhal Santi oina pangthokani haibigi thajaba phongdokre Akashbani ga akanana unaba amada Siri Sekharn hai Mikhal asigi damak mari leinaba officer sing tangkak kayamarum thokna training pangthokre Tha asigi kontreta Mikhal pangthokadriba Raija Bidhan Sabha Mikhal da sizinnagadaba EVM sing mari leinaba jila sing da thadokpa haure Mikhal ga mari lenana rajniti dol singna voter singi puning chingchinaba ngamjabi thaduna board komigi thabak chathari star campaigner ke amarumna mafam kya da Mikhal gi meeting amasung ready pangthokli maragasta Meghalaya Bidhan Sabha Mikhal gi board komigi thabak khamthena kale rajniti dol singi star campaigner sing mafam kya da miyangi meeting amasung rally sing pangthokli sit humpu leba Raija Bidhan Sabha gi Mikhal thasi gi kuntreta pangthokani Akashbani paumin hai BJP gi luchingba amasung kendra gi mantri Nitin Gadkari na Southwest Gari Hills ki Rani Kor Bidhan Sabha kendra pangthokpa Mikhal gi meeting da wangang ki
Amaromda BJP Luchingba amasung Assam gi Mukhyamantri Himanta Biswa Sharma Mahendraganj amasung Salman Para Vidhan Sabha da Kendra singda pangthokpa mikhal gi rally singda saruk yaki. Trinamool Congress amasung NPP gi Luchingba kayanasu mikhal gi meeting singda saruk yaki. Congress Luchingba Rahul Gandhi, Sachin Pilot amasung Gaurav Gogoisu mathang seholda rises da laktuna board khomlaga dauri hairi. Manipur haukiba matam khara asida COVID ki active case amata laikiri ngasi ju punna sample humbudrani thoi test tauki rise asida hauji phawbada COVID positive oikiba apun masing lakh ama lising kunthra mapan chamapan kunmari sokre leiba ki atei mafam single loinana rise asida COVID ki vaccine kapagi thabaksu hauji tamna chathari ngasi sumnatigi mioi tarek COVID vaccine kapki masi tharaga rise asida COVID vaccine lakh kunthra intoi lising humphuni pan hena kapkre masigi manungda ahan ba dose lakh tara taruk hena ani suba dose lakh Humdo hena amasung precaution dose lak ani lising marpu hena kapkre. Vasudeva Kutumbakam haiba hiramda Nehru Youth Parliament Thawbal Jilagi oina Thawbal Moijing Community Hall ngasi pangthokre. Nehru Yuba Kendra Thawbal amasung Youth Empowerment and Development Society Moijing na punna sinba thawram aduda Catch the Rain campaign hawdoki. Miphamasi G20 amasung Y20 Summit Mission Livelihood International Year of Millets amasung Catch the Rain campaign da ahenba miyeng thamli thoramduda akhang ai kyana wa ngangki. Hairo Kendragi manung chanba ukhongsang khul amadi khul asi phawduna chaliba lambi punamaki phibam yamna phatre lambi asi athuba matamda semjen binaba Oneness Medan Group OMG amadi ukhongsang khulgi khunja singna mari leinaba singdi puning chingsilakli. Ngasi Maira Paibi Club amadi tongan ba loop singna sinduna wakat mipam ama pangthoki. Wakat mipam adugi matangda OMG gi President Renikwa Thangjamna hai lambi asi sahi kunrom asi matangga chunana sembidana lambi sathok sasinda amadi mairoi sing school college kabada chauna khudong sadaba mayok nari. MLA na January fawbada semjin bigani hairamba adu thabakta onthoroktabadigi khongjang asi changchilakpani. Maram maduna numit mangani fawbagi manungda lambi asi semjin bidrabadi tongan ba khongjang kya changsinaba warep laure haina mahakna phongdokki. None Battalion Assam Rifles na Kangpopi Jilagi Sahibung Singi Mafam Kyada Amot Akai Sengtopagi Thoram ama pangthokre. Company Operating Base Kotlena Sinba Thoram Adugi Marueba Pandamdi Miambu Lu Nanbegi Matangda Bahap Tahan Bani. Loktak Battalion Assam Rifles na Churachampur Jilagi Tongan Mamapam Singda Mairoi Singi Oeba Lecture Program Sing Pangtokre Akas Bani Imphal Pau Tabiri. Kendra Tourism Mantri G. Kishan Reddy na Myanmar gi Border Affairs Mantri ga ngarang virtual oina mifam ama pangthokre. Myanmar da haujik oirakliba phibam amasung Bharat Myanmar paringda thoningdaba thokdok kya thorakliba adugi matungda ngangkhai paring asida santi leina amasung semilon chokhanaba wakhalon kya khanaki. Luchingba anina Myanmar da connectivity ga mari leina ba paikhatliba project sing infrastructure development amadi lamdam adugi miyangi yaifanabi matangda wafong kya amasu khanaki hairi. Donor Mantri su oriba G. Kishan Reddy na Myanmar athuba matamda santi hanjinna chakot thorangi project kaya paikhatuna ngamkhai paringda leiriba leibak anigi mioising kanaba phangba haibasi yamna tangai phade haiki. Goods and Services Tax GST Council na Raja Singi Panduna leiba GST compensation pithoknaba warep laure. Naidili da pangthokba GST Council gi nipumapan suba mifam loreba tungda paumi singda wangangbada Kendra gi Selthum Mantri Nirmala Sitaraman hai mamang sahigi June phawgi panduna leiriba apunba sempam lupa koti lising tara taruk samapan matphuni thoi thadok lagani. Manghai compensation gi phanda ahenba sempam leitrabasu sarkar gi leijariba resource gi senpam sing asi thadoktuna makha tarakpa ses khongal apa matungda mengkhatnaba honagani. None Jilagi Longmai Bazagi Lamgi Mapam Soklaba Lam Mapusingi Mipam Ama Longmai Bazada Ngasi Pangtokre Mipam Maduda Sarkara Lam Loksinaba Satakiba Survey Demarcation Amasung Keti Pron Pinaba Assessment Tokiba Adu Aran Ahuikaya Yaukiba Adu Chumtoknaba Dabi Tokduna Lakpani Adumoinamag Sarkana Masigi Chapsapa Pakum Haujik Power Piraktre Kariguma Sarkana Aran Basing Asi Chumtoktrabadi Lam Soklaba Mapusina Kongjang Kya Sangsingani Hari. Ima like Kulembi Lampakta Satariba Ahum Suba Governor's Trophy State Level Mungna Kangjay Tournamenta Bishnupur Jilana Thawbal Jilabu Panjil Tarani Thoi Sinoda Thoiki. Krida Bharati Manipur na Sinba Tournament Asigi Final da Hayeng Krida Bharati Imphal West ka Krida Bharati Bishnupur ga Sanagani. Aroibada Marueba Pau. Manipur na Yumbu Oidana G20 gi Business 20 Mipam gi ngasi nini chanba numita Mipam asa saruk yariba delegate singna Mapam kaya da satuna yengkre.
मुख्यमंत्री नाई लालिबा मिहुत कांगबु असिदा लमदम असिगी महौसादगी नुंसी चानना तोंगान तोंगानबा जाति सिंह कांगलुपसिंग खुंदा मिनरी हाइबदु उथोकपा ngamle नागालैंड अमसुंग मेघालय विधानसभा मिखलगा मरी लेनना राजनीति दल सिंगी स्टार कैंपेनर सिंगना वोटर सिंगी पुंगिंग चिंचिनबा ngamjabi थादुना होनरी डोनर मंत्री जी किशन रेड्डी ना म्यांमार शांति हंजिनदुना चाखोट थौरांगी प्रोजेक्ट क्या पाइखतुना ngamkhai paringda leiriba mioising kanaba phanganaba honarasi hairi amasung GST council gi mifamna raiji singi panduna leiriba GST compensation pithoknaba warep laure pau loijare